lamdam asida athuba matamda 5-star hotel ama sanaba lam yengbaga loinana thabak paikhatpa haure haina Manipur gi Chief Minister Nongthombam Biren na phongdokre wafam asing asi All Nambulan Road ta nauna saba hotel Inaugurates haina mingthonba luxury hotel ama maikhum hangdokpagi thoramda phongdokhibani thoram aduda Works Minister Govindas Konthaujam amadi Wangkhai Kendra gi hanagi MLA Okram Henry Susaruk yakhe Chief Minister na makha taraduna tourist sing na lamdam asida lagningba amadi lamdam asigi matangda hena khangningba poknarakle laikhidraba Dr. Imo yamna faba miyoi amani mahakna mangjaramba manglan ngasidi imung manung na miyamda khudol tawba ngamle lamdam asigi miyambu nungaina thamnaba hotnaba haibasi lengak asigi thodangni Prime Minister Narendra Modi na miyamgi yaifanabagi damak tongan ba kanaraba scheme kaya paikhat pirakpadaki ngasidi lamdam asida su ahongba kaya purokpa ngamle lamdam asigi miyambu marek mahok thokna hingba ngamnanaba hotnari lamdam asida tourist kaya lakningbagi wakhalon poknarakli miyamgi tungi damak afaba thaba khara tawramge khali pangthokadoriba sangai festival asida tongan ba foreign countries singdagi miyoi kaya lakadori mamangda khanglamdaba lamdam asigi fazaraba kaya hawjikti tapna khangba haurakle tourism da hena mityeng thamduna lamdam asigi fazaraba mafam kaya amadi malemda saktakliba sangai bu yokhatnaba lengangna hanba leitana honari haiki Sangai ga atai saji ga kena basi Bharat ki praja mayam khangamde aduna le koi no ji advertise of normal saji na machi jina kan da hobani adu akoi ki sangai sina live to ki hobani pro employer has deki akoi ki sangai si phum mathak na da single like ga si khangamde sigi mayam se khangal ka na yamin ba polai ba tawai ba magazine phom ba advertise of media da khang yam sangi adu Manipur de sigi potential what price koi what de koi na ngai masigi pon mayam se mang ilam da ba Halaman bu ningsingba halaman bu khungun liba aduga halaman gi lamsat bebhar ningsing nabagi thabuk tawram tawba imung sing lemna mangoi pai pu kai khunaba moi maming da gari ma thabak khara taw nabagi wakhal ga laiba adugi family adugi generation do afaba family ni ishona matam puna makta mangol pi bo ishno